Hi ma'am, good evening ma'am. Ngasi date 5 ni ngasi aina khanjara mapro makai khere ichanupi atumi lakane aina tawramane aba ko ichanupi ngasi my birthday ni ain sida magi faja surprise am tawgen tawraga madi laktre aduga yupa di lae adu yupa mathan la amine yupa gi aina phi purit ama aidi madi manipur chakhiduine aba ko manipur da ing manina aina sweater ama akogi tupi upa dugumba ga adu yeng mani ada mapasu duty chalu manina mall la chakadabado chalu dre sida dum dukan amadagi yengba adu pi upa dum makti phangdre ko aduga si poti yamna pha mali aidi manung dusu poti phayeba ko asi oina dum phajarada maraina do color ma'am puthurei furiche asige gray ga yellow ga sinabu ipa phajadoro ba khangde akhoi mapano makhada leiriba green color sumai tobusino pamjaiba ko mana aina sinabu yengbada gray ga yellow ga sinabu khora light oibra kaino hangna makhada sina mana pamba aduga sigi blue ga aduga idi light blue siga sisu phajeyeba ko aduga akhoi mapana panda angang go yauje tukatche hengang macha malena se lawrakte si phajeyeba ko ma si yadre aduga aina dum se lawra saina se poraga si oina lawre aduga video calling da ichanupi da phone tawbane aba mapana hai nang laktramina surprise ka loina kaino tawre do ichan ipagi furidam lawri se phajagadra pamgadra ina ne dum hangba magi ju bi wayu na babu chachila hum lei thok rahe honge la chachila safote mo kuthile bread yam lere sida sandada dum laadi fresh phange mai bread se yam naure si se lawrage ma hayeng de angang ani gi tiffin da hapa as ai tiffin gi khalaga ko gyam sai de ama lawrage bread aduga chicken ama thongbirani upa se ke yam pam nang ni chicken de dum yam chaabne ba chicken lawre aina khoi paru da ba kana laktoino aina hangba go mamo dipen laktoino aina khangmura hangi ba khangmudi khange ba Adagi chicken lawraga chalaga thongone hojikse pung 3:30 9 mu ta dore moi ngasi late oire train namnane upa do chicken ama thonga kai to hangda ma iron sira kaino hayengdi bazar ni ngasi di leba ko no mine hayengdi bazar lebena bazar dagi sabji phajana lawrani ngasi de alu le hawda ba alu lawben uri ga thoe hawrani iron ba fulgobi su thoe changak paga chapo thiri jong amana pamgadra pamoidra khangde lawdi lawse leicha no bije phone thangalakta ba sigedadi ga adi ingri manipur dadi ingan maina lumdi lungada badi male potine pabadi male manunga sisu ko ge kayani sum lumgada ba male saina ta color sini pamda pamong ne te myam du de sina khara phajara ba ko adana aina sina phajara na di purakpani ado ko ma pare ne cheru pida mu phone to waina hai ba sai di changda ma si lokale ai te lokale aina phajagadra pamgadra hangbabu phajani pamgani ai ado magi birthday ni na ko hojik mayam chana bagi masunga thonge na ado mapana nang nga thongbu yenghalo yengene na manga thongba yengle kai hapaga to fulgobi alu ga mula ga kai hapi mar rau thonge na amana nga thau ngam ngauba as phajare mai machu se hawrani nga thongba tin ga tai ni video degi amana nga thau mangaure na ado khoi gi su thonggatnaba tawba jare moi se train accident tawgi mare marakta day 31 da duga kalbija loraga ma mala amadi kam nungai de no yongone ada malde laktre day 31 da kaino accident tawguduna thingine aba late se ase tummi jong ai phuchin ge lawaina haiba hiptana tv jengne tv muthat ke tawi like tawda bagi ma sida thongi do chicken mana thongjasano aduga parugi school gi homework khara lei parugi homework khara tawraga tawbiurani magi chicken di khoi gi mapana tayamba thongida aidi kya thongdabena mana dum thongage na
ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯌꯦꯡꯉꯨꯔꯕ ꯁꯣꯅꯨꯁꯨ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯗꯦꯠ 18ꯗꯒꯤ ꯃꯥꯒꯤꯁꯨ ꯁꯦꯀꯦꯟ ꯌꯨꯅꯤꯠ ꯇꯦꯁꯅꯦ ꯄꯥꯔꯨ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯈ꯭ꯔꯦ ꯆꯥꯎꯅ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯤꯛꯀꯟꯁꯦ ꯑꯁ ꯀꯪꯃꯟꯗꯅ ꯄꯨꯔꯥ ꯀꯪꯅ ꯉꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯅ ꯂꯣꯏ ꯇꯧꯔꯝꯃꯦ ꯏꯔꯣꯟꯕ ꯑꯃꯁꯨ ꯇꯧꯔꯝꯃꯦ ꯏꯔꯣꯟꯕꯒꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯃꯈꯥ ꯊꯥꯡꯗꯅ ꯊꯝꯕꯅꯤ ꯃꯣꯏ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯊꯦꯡꯕꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯊꯦꯡꯉꯝꯅꯦ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯂꯥꯛꯑꯒ ꯁꯨꯝ ꯆꯥꯒꯗ ꯉꯥꯏꯔꯦ ꯑꯩꯒꯤ ꯒ꯭ꯌꯥꯁ ꯒꯤꯔꯥꯡꯒꯁꯦ ꯂꯣꯏꯅ ꯇꯩꯊꯣꯛꯑꯝꯃꯒꯦ ꯑꯗꯨꯒ ꯃꯣꯏ ꯉꯥꯏꯔꯒ ꯆꯥꯃꯤꯟꯅꯔꯅꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ 11ꯕꯨ ꯇꯥꯗꯩ ꯇꯧꯔꯝꯃꯅꯤꯕꯨ ꯌꯥꯝꯅ ꯊꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯃꯥꯡꯗ ꯑꯩꯒ ꯁꯣꯅꯨꯒ ꯄꯥꯔꯨꯒ ꯇꯨꯝꯅꯕ ꯍꯥꯏꯅ ꯃꯃꯥꯡ ꯐꯃꯨꯡ ꯊꯥꯏꯅꯤ ꯊꯦꯡꯉꯦ 11 ꯃꯤꯅꯤꯠ 10 ꯇꯥꯔꯦ ꯃꯣꯏ ꯍꯧꯖꯤꯛꯐꯥꯎ ꯊꯨꯡꯉꯗ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯪꯉꯦ ꯍꯥꯏꯅꯗꯤ ꯐꯣꯟ ꯌꯧꯔꯛꯑꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯦ ꯏꯅꯥꯎꯅꯨꯄꯥꯒ ꯌꯨꯄꯥꯒ ꯀꯣ ꯑꯗꯣ ꯃꯝꯃꯕꯅꯤꯅ ꯃꯈꯥ ꯂꯥꯛꯄꯁꯦ ꯎꯗ꯭ꯔꯦ ꯆꯪꯉꯛꯄ ꯎꯗ꯭ꯔꯦ ꯑꯩꯁꯨ ꯆꯪꯉꯦ ꯊꯦꯡꯉꯦꯗ ꯐꯖꯅ ꯊꯦꯡꯉꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯗꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯑꯗꯣ ꯃꯣꯏ ꯑꯃꯨꯛ ꯆꯥꯖꯧꯔꯅꯤ ꯊꯤꯕꯤꯔꯨꯔꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯏꯆꯟꯅꯨꯄꯤꯅꯦ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯐꯅꯦꯛ ꯍꯥꯞꯄꯩꯅꯦ ꯌꯦꯡꯉꯣ ꯑꯁ ꯃꯥ ꯑꯩꯉꯣꯟꯗ ꯁꯨꯠ ꯑꯃꯗꯤ ꯌꯦꯡꯍꯜꯂꯛꯑꯦꯕꯀோ ꯑꯩ ꯈꯪꯉꯕ ꯃꯥ ꯑꯩꯉꯣꯟꯗ ꯄꯣꯠ ꯄꯤꯔꯛꯇꯩ ꯇꯧꯏ ꯃꯥꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯤ ꯑꯃ ꯄꯤꯔꯛꯇꯩ ꯇꯧꯏ ꯃꯥꯔꯦ ꯍꯥꯏꯅꯅꯦ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯈꯤꯔꯝꯃꯦ ꯑꯗꯨꯒ ꯃꯥꯁꯦ ꯐꯅꯦꯛꯁꯦ ꯍꯥꯞꯆꯤꯜꯂꯛꯏ ꯌꯦꯡꯉꯨꯅꯦ ꯐꯖꯗꯤ ꯐꯖꯔꯦ ꯀꯂꯔꯁꯦ ꯐꯖꯅ ꯁꯤ ꯀꯦꯋꯥ कौनबनीको चक चारबो बरु थोड़ा सा चारेबा खत्म होने वाला था नहीं खत्म हुआ है गुड मॉर्निंग मैम पुंग मरी का मिनी निफु मापन तारे अयुकी आई हगोलगे तविने अखोय मैम अखोय लेमिनो अखोय सिदा वॉकिंग से लेबा को ngन ngन हगोलगा तुम हलागा ngangisu तौदुनिना खर ngन हगोला तुम चले मरी का मिनी मापन तारे ngarang di थेंगे तुम्बासु यामना तुम्बा यादरे कांग चिकतने योंगने खोय पा कांग हाली खन अदो खोय ममांग दे सोनुदे को मोय काका कइनो मामोला मे मोय से तुंग मरे आई थोंगन जले मिनी मोय तुम हौरी सोनुगा मपा तुम जा हरनी सिगा आईगा बोनीता आई थंगनी नुबिसिगा अदुगा इचेगा खोय वॉकिंग चले मम्मी योंग पूरा मम्मी पुंग मंगा तादे बेना को मम्मी खर खर लंबीदा अदुगा सुम चचा नंगाले हजिकते सिदे हलकपा मतम अमुग यौरेसे इचेगा कइनो ले अखोय हम हौना दना को तंदना बाइना वॉकिंग चलीनी वेट याम हेंगले अदुना अखोय हमसे वॉकिंग आई के चलीनी अस लौ खुफजे जे मैं कैमरा दा कइनो हंगदे याम फजबा खंगदे लौ अखोयगी ग्रीन इसंग संगदा मुनबसु यावरे फजरे वॉकिंग चेप नुंगायगा जानी ब सी ट्रेन सु लै सी चलीनी सी फावरंग मनी बो सी चली ꯉꯥꯜꯂꯛꯑꯃꯤꯅ ꯑꯉꯥꯡꯒꯤꯁꯨ ꯁ꯭ꯀꯨꯜ ꯂꯩꯕꯅꯤꯅ ꯊꯦꯡꯉꯅꯤ ꯑꯩꯅ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯑꯩꯅ ꯂꯩ ꯍꯦꯛ ꯂꯩꯅ ꯁꯤꯁꯦ ꯀꯩꯅꯣ ꯙꯇꯨꯔꯥꯗꯣ ꯃꯍꯥꯗꯦꯕꯇ ꯀꯠꯅꯕ ꯑꯗꯨꯒ ꯆꯪꯉꯒ ꯂꯩ ꯈꯔꯒ ꯑꯩꯈꯣꯏꯒꯤ ꯖꯨꯝ ꯃꯈꯥꯗ ꯍꯧꯕꯅꯤꯅ ꯁꯤ ꯂꯩ ꯈꯔ ꯍꯦꯛꯑ ꯄꯨꯈꯠꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯃꯄꯥꯗꯤ ꯍꯧꯒꯠꯂꯝꯃꯦ ꯄꯔꯨ ꯇꯨꯝꯃꯝꯃꯤ ꯀꯟꯅ ꯄꯔꯨ ꯇꯨꯝꯃꯝꯃꯤ ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗ ꯃꯥ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯄꯥꯗꯤ ꯂꯩꯇꯦ ꯃꯥ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯅ ꯁꯤꯗ ꯀꯟꯅ ꯇꯨꯝꯃꯤ सोनू हौगखर मारी स्कूल चटपगी अदुगा आइसे थबक लोइसल्लगा दुप थादोए दुप थादोक्ट्री मैम थादोके तविनी हजिसे दुप थारनी अदुगा चानबा मुक सेमुरनी अदु अयुकी हवाई थोंगले सम बायना ngasi बजारनिना होरेंदि nga लेरनी अदु इनाउ नुपासे हवाई थोंग पिजादो इनाउ नुपादी पुंग मापन मनुंग मा चखिदोरबनेबा अदु कई थोंदोनो खला हवाई अदुम थोंगजले सिना लोरकपदा हवाई ने दुम इसम समबा हाइतारे द परू सोनुसु हवाई थोंगदि मोयनी हराउजरे अदुना हवाई अमा थोंगे मोयनी पिजरगा मोयनी हाना लोइसल्लगा स्कूल थादोखरनी पदिबोम का हाबा मिने हेते हावरे चा कामक्ते अदुगा मोयनी से चारे सोनुदि ngahak wale अदुगा परू थिनबिउरगे चेनग्रि जों माय परू चेन गरे थोकरे हान मा लाउनबसिदाबा जुम्बुनगा कई खलमनी चेन गरे हंगने गुड मॉर्निंग हैदर मॉर्निंग इस टेक तो गुड मॉर्निंग गुड मॉर्निंग परू थिनबिउरगे अदुगा सोनुगमो माय मतम यौरनी इसिंग पुदरबा
ꯁꯣꯅꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯖꯦꯅꯝ ꯈꯔ ꯂꯦꯟꯒꯦꯅ ꯀꯥꯔꯛꯏꯅꯦ ꯑꯩ ꯍꯪꯒꯥꯝꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯐꯗꯤ ꯐꯔꯦ ꯑꯗꯨꯒ ꯑꯃꯈꯛꯇꯪ ꯊꯥꯕꯁꯤꯅ ꯌꯥꯝ ꯏꯐꯠ ꯐꯠꯆꯟꯗ꯭ꯔꯦ ꯇꯤꯟ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯅꯤ ꯑꯅꯤ ꯊꯥꯈꯤꯕꯁꯤꯅ ꯐꯖꯔꯦ ꯑꯗꯨꯒ ꯑꯩ ꯖꯦꯅꯝꯁꯦ ꯍꯟꯗꯛꯇꯤ ꯂꯦꯟꯃꯟꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯖꯥꯝ ꯋꯥꯡꯈꯠꯇ꯭ꯔꯕ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯊꯥꯕꯗꯒꯤ ꯑꯃꯐꯥꯎ ꯂꯦꯟꯗ꯭ꯔꯤ ꯁꯤꯗꯩ ꯑꯣꯏꯅ ꯂꯦꯜꯂꯒ ꯕꯣꯔꯥ ꯑꯃ ꯍꯧꯕꯤꯔꯅꯤ ꯑꯌꯨꯛꯀꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯕꯣꯔꯥ ꯑꯃꯒ ꯇꯧꯕ ꯍꯥꯏꯅꯦ ꯑꯗꯨꯒ ꯑꯃꯦꯠꯄꯤ ꯑꯃꯒ ꯇꯧꯕꯤꯔꯅꯤ ꯁꯤ ꯑꯩꯅ ꯀꯩꯅꯣꯁꯦ ꯇꯧꯔꯦ ꯖꯦꯅꯝꯒꯤ ꯕꯣꯔꯥꯁꯦ ꯁꯨꯃꯥꯏꯅ ꯁꯥꯡ ꯁꯥꯡꯅ ꯍꯧꯕꯁꯤꯅ ꯍꯦꯟꯅ ꯀ꯭ꯔꯤꯁꯄꯤ ꯑꯣꯏꯕꯗꯨꯒꯗꯤꯀꯣ ꯑꯩꯅ ꯍꯧꯖꯜꯂꯕ ꯏꯅꯥꯎꯅꯨꯄꯥ ꯉꯥ ꯄꯤꯖꯍꯧꯔꯔꯣꯏ ꯅꯨꯡꯉꯥꯏꯇꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯎ ꯃꯣꯔꯣꯛ ꯑꯃ ꯃꯦꯜꯂꯦ ꯑꯗꯨꯒ ꯍꯋꯥꯏ ꯂꯤꯔꯗ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯣꯛꯇ꯭ꯔꯒ ꯑꯗꯨꯝ ꯃꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯅ ꯈꯥꯏꯗꯣꯛꯑꯕꯅꯤ ꯑꯩꯅꯅꯦ ꯃꯄꯥꯒ ꯏꯅꯥꯎꯄꯥꯁꯤꯗꯁꯨ ꯂꯩꯔꯤ ꯍꯣꯔꯦꯟ ꯈꯔ ꯍꯥꯞꯆꯤꯟꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝ ꯆꯥꯈ꯭ꯔꯦ ꯏꯄꯥꯗꯤ ꯆꯥ ꯌꯥꯝ ꯄꯥꯝꯕꯅꯤ ꯆꯥ ꯑꯩꯒ ꯑꯃꯨꯛ ꯊꯛꯃꯤꯟꯅꯔꯅꯤ ꯑꯃꯨꯛ ꯏꯅꯥꯎꯄꯥꯗꯤ ꯆꯠꯈ꯭ꯔꯦ ꯃꯥꯏ ꯄꯨꯡ 4ꯗꯒꯤ ꯃꯥꯒꯤꯁꯨ ꯊꯕꯛꯅꯤꯅ ꯆꯠꯈꯤꯗꯣꯔꯦ ꯃꯥꯏ ꯎꯕꯦꯔ ꯒꯥꯔꯤ ꯇꯧꯕꯅꯤ ꯂꯥꯛꯈ꯭ꯔꯦ ꯃꯥꯏ ꯃꯈꯥꯗ ꯃꯣꯏ ꯂꯣꯏꯅꯔꯕꯅꯤꯅ ꯀꯨꯝꯕꯗ ꯑꯩꯒꯤ ꯏꯄꯥꯗꯤ ꯆꯥ ꯌꯥꯝ ꯊꯛꯏꯀꯣ ꯏꯄꯥꯒ ꯑꯩꯒ ꯆꯥ ꯊꯛꯑꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯕ꯭ꯔꯦꯗꯁꯦ ꯉꯔꯥꯡ ꯂꯩꯔꯛꯄ ꯕ꯭ꯔꯦꯗꯇꯨꯅꯤ ꯘꯤꯗ ꯇꯥꯎꯊꯣꯛꯄꯅꯤ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯗꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡꯗꯦ ꯘꯤꯗ ꯇꯥꯎꯊꯣꯛꯑ ꯁꯨꯃꯥꯏꯅ ꯀ꯭ꯔꯤꯝ ꯀ꯭ꯔꯤꯝ ꯂꯥꯎꯔꯗꯤꯀꯣ ꯍꯥꯎꯋꯦ ꯑꯗꯨꯒ ꯏꯄꯥꯒ ꯑꯩꯒ ꯑꯃꯨꯛ ꯐꯝꯃꯒ ꯆꯥ ꯈꯔꯒ ꯏꯄꯥꯗꯤ ꯆꯥꯛꯁꯨ ꯌꯥꯝ ꯆꯥꯗꯦ ꯑꯗꯨꯒ ꯆꯥꯒ ꯕ꯭ꯔꯦꯗꯀ ꯇꯧꯔꯒ ꯊꯛꯃꯤꯟꯅꯔꯅꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯀꯣꯝꯃꯦ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛ ꯉꯁꯤ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯃꯦꯝ ꯑꯗꯣ ꯁꯤ ꯅꯍꯥꯟ ꯑꯩꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯐꯪꯕ ꯏꯆꯦꯅ ꯄꯤꯕ ꯗꯈꯤꯅꯥꯗꯨꯅꯦꯕ ꯁꯨꯠꯇꯣ ꯑꯗꯨꯒꯤ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝ ꯁꯤꯁꯅ ꯁꯤꯒꯤ ꯁꯨꯠꯁꯦ ꯑꯝꯇꯪ ꯁꯟꯗꯣꯛꯄꯤꯔ ꯌꯦꯡꯍꯟꯕꯤꯔꯣ ꯍꯥꯏꯕꯗꯨꯗꯀꯣ ꯃꯦꯝ ꯑꯩ ꯑꯗꯨꯝ ꯁꯟꯗꯣꯛꯆꯔꯛꯀꯦ ꯑꯩ ꯇꯥꯏꯁꯨ ꯇꯥꯏꯒꯦ ꯈꯟꯕ ꯑꯗꯣ ꯉꯁꯤ ꯇꯥꯏꯕꯗꯤ ꯅꯪꯉꯔꯣꯏ ꯑꯩꯒꯤ ꯐ꯭ꯔꯟꯠꯀꯤ ꯀꯦꯃꯦꯔꯥꯁꯦ ꯃꯃꯥꯡꯒꯤ ꯇꯦꯝꯄꯜ ꯒ꯭ꯂꯥꯁꯁꯦ ꯈꯤꯇꯪ ꯀ꯭ꯔꯦꯛ ꯆꯜꯂꯦꯕ ꯑꯗꯨꯅ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥ ꯅꯝꯕꯁꯦ ꯈꯤꯇꯪ ꯋꯥꯎꯔꯦ ꯑꯗꯣ ꯁꯤ ꯃꯆꯨꯁꯦ ꯌꯥꯝꯗꯤ ꯐꯖꯕꯅꯦ ꯑꯣꯔꯤꯖꯤꯅꯦꯜꯗ ꯎꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯆꯥꯍꯧ ꯃꯆꯨ ꯃꯅꯤꯄꯨꯔꯗ ꯑꯃꯨꯕ ꯆꯥꯍꯧ ꯐꯪꯕ ꯑꯗꯨꯏ ꯃꯆꯨ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯗ ꯈꯤꯇꯪ ꯋꯥꯎꯇꯛꯅꯗꯤ ꯇꯥꯏꯌꯦꯀꯣ ꯃꯦꯝ ꯑꯗꯣ ꯁꯤ ꯀꯂꯔꯁꯦ ꯑꯩꯅ ꯄꯥꯝꯅ ꯂꯩꯖꯔꯝꯕ ꯀꯩꯅꯣ ꯀꯂꯔꯅꯤ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯄꯤꯁ ꯀꯂꯔꯅ ꯀꯩ ꯍꯥꯏꯅꯤ ꯃꯔꯤ ꯆꯠꯄꯁꯦꯀꯣ ꯄꯤꯁ ꯀꯂꯔꯅ ꯇꯧꯋꯦ ꯁꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯁꯦ ꯏꯆꯟꯅꯨꯄꯤ ꯄꯤꯔꯛꯄ ꯐꯅꯦꯛꯁꯤꯒ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯒꯤ ꯅꯍꯥꯟ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯐꯪꯕ ꯗꯈꯤꯅꯥꯁꯤꯒ ꯇꯥꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯑꯗꯣ ꯇꯥꯏꯔꯣꯏꯕ ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄ ꯑꯩꯗꯤ ꯏꯄꯥꯁꯨ ꯍꯣꯔꯦꯟ ꯄꯨꯡ 2ꯒ ꯈꯔ ꯍꯦꯜꯂꯛꯄꯗꯗꯤ ꯆꯠꯂꯅꯤ 3:50ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯃꯥꯒꯤ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯗꯣꯛꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯄꯥ ꯉꯥ ꯂꯩ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯅꯕ ꯍꯥꯏꯅ ꯕꯖꯥꯔ ꯅꯨꯃꯤꯠꯅꯤꯅꯅꯦ ꯉꯥ ꯂꯩꯔ ꯑꯗꯨ ꯇꯥꯏꯒꯦ ꯍꯥꯏꯅ ꯈꯟꯕꯁꯦ ꯇꯥꯏꯔꯔꯣꯏ ꯑꯗꯨꯝ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯉꯟꯅ ꯆꯥꯛ ꯊꯣꯡꯗꯣꯛ ꯂꯣꯏꯕꯅ ꯐꯔꯅꯤ ꯇꯥꯏꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯁꯨꯠꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤ ꯀꯂꯔꯁꯤꯅꯦ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯖꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯃ ꯐꯖꯅ ꯇꯥꯏꯔꯒ ꯍꯌꯦꯡꯂ ꯀꯩꯅꯣ ꯇꯥꯏꯔꯕ ꯍꯥꯏꯗꯨꯅꯤ ꯇꯥꯏꯔꯒ ꯐꯅꯦꯛꯁꯦꯅꯦ ꯇꯥꯏꯔꯒ ꯑꯗꯨꯝ ꯁꯦꯠꯂ ꯌꯦꯡꯍꯜꯂꯒꯦ ꯐꯖꯩ ꯐꯖꯗꯦ ꯀꯂꯔꯁꯦ ꯐꯗꯤ ꯐꯖꯩꯌꯦ ꯀꯂꯔꯁꯦ ꯌꯥꯝꯅ ꯑꯗꯨꯒ ꯁꯨꯝ ꯇꯧꯕꯗ ꯑꯩꯈꯣꯏ ꯄꯔꯨꯁꯤ ꯂꯥꯛꯑꯦ ꯆꯥꯏꯁꯦ ꯕꯨꯖꯤꯌꯥ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯦ ꯃꯄꯥꯅ ꯄꯨꯔ ꯂꯥꯛꯑꯦ ꯕꯖꯥꯔꯗꯩ ꯍꯜꯂꯛꯄꯗ ꯑꯗꯨꯒ ꯑꯩꯁꯦ ꯉꯥ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯒꯦ ꯑꯗꯨꯝ ꯊꯣꯡꯉꯤꯗ ꯁꯨꯝ ꯆꯠꯈꯤꯕ ꯃꯇꯝ ꯈꯪꯍꯧꯔꯣꯏ ꯕꯥꯎ ꯂꯩꯔꯛꯏꯅꯤꯅ ꯕꯥꯎ ꯂꯩꯔꯛꯑꯣ ꯍꯥꯏꯅꯀꯣ ꯑꯗꯣ ꯏꯄꯥꯗꯤ ꯉꯥꯁꯨ ꯀꯌꯥ ꯄꯥꯝꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯆꯤꯛꯀꯟ ꯑꯣꯏꯅ ꯄꯥꯝꯃꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯉꯔꯥꯡꯒꯤ ꯆꯤꯛꯀꯟ ꯆꯥꯕꯅꯤꯅ ꯉꯁꯤ ꯉꯥ ꯊꯣꯡꯁꯦꯅ ꯉꯥꯁꯦ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯒꯦ ꯁꯤ ꯂꯩꯔꯦ ꯑꯩ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯝꯖꯜꯂꯦ ꯑꯗꯨꯒ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯈꯔ ꯂꯩ ꯍꯧꯖꯤꯛꯇꯤ ꯐꯗꯤꯒꯣꯝ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯛꯑꯦ ꯑꯩ ꯊꯥꯗ꯭ꯔꯤ ꯐꯗꯤꯒꯣꯝꯁꯨ ꯃꯔꯥꯡ ꯀꯥꯏꯅꯗꯤ ꯊꯣꯛꯂꯕꯅꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯞꯄꯦ ꯐꯗꯤꯒꯣꯝ ꯍꯥꯞꯄꯗꯤ ꯍꯤꯟꯖꯥꯡ ꯂꯣꯏ ꯍꯥꯎꯔꯕꯣꯏꯇ ꯈꯟꯈ꯭ꯔꯦ ꯗꯦꯁꯤꯅꯤꯅꯀꯣ ꯂꯣꯀꯦꯜꯅꯤꯅ ꯑꯗꯣ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯔꯗ꯭ꯔꯥ ꯃꯌꯥꯝ ꯈꯪꯗꯦ ꯑꯗꯣ ꯍꯣꯔꯦꯟ ꯏꯄꯥꯅ ꯆꯥꯔꯒ ꯈꯪꯕ ꯍꯥꯏꯅꯤ ꯑꯗꯨꯒ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯃꯊꯦꯜꯒ ꯌꯥꯝꯗ꯭ꯔꯦꯗ ꯑꯩꯗꯤ ꯖꯥꯝꯅ ꯇꯧꯁꯤꯜꯂꯁꯨ ꯆꯥꯗꯦꯕ ꯏꯄꯥꯁꯦ ꯀꯌꯥ ꯑꯗꯨꯒ ꯉꯥ ꯊꯥꯎ ꯑꯃꯒ ꯉꯧꯔꯦ ꯉꯥ ꯊꯥꯎꯁꯦ ꯑꯩꯅ ꯈꯥꯃꯦꯟꯒ ꯉꯧꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯈꯥꯃꯦꯟ ꯃꯆꯦꯠ ꯈꯛꯇꯪ ꯂꯩꯔꯝꯃꯤ ꯈꯥꯃꯦꯟ ꯃꯆꯦꯠ ꯑꯃꯒ ꯑꯩꯅ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯍꯨꯔ ꯇꯤꯟꯁꯨ ꯂꯩꯔꯦ ꯈꯥꯃꯦꯟ ꯃꯆꯦꯠ ꯑꯃꯇꯪꯒ ꯑꯥꯂꯨ ꯑꯃꯒ ꯃꯅꯥꯇꯥꯕꯤ ꯀꯣꯕꯤꯒ ꯍꯥꯞꯆꯤꯜꯂꯒ ꯉꯧꯁꯜꯂꯦ ꯑꯗꯨꯒ ꯂꯣꯏꯔꯦꯗ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯑꯗꯨꯒ ꯉꯁꯥꯏ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯆꯥꯟꯅꯒꯗ꯭ꯔꯥ ꯆꯥꯟꯅꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯅ ꯉꯥ ꯊꯥꯎ ꯑꯃꯒ ꯀꯩꯅꯣ ꯇꯧꯔꯦ ꯉꯧꯔꯦ ꯑꯗꯨꯒ ꯑꯃꯦꯠꯄꯤ ꯏꯔꯣꯟꯕꯒ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯑꯩꯁꯦ ꯁꯝꯖꯟꯕꯗ ꯑꯗꯣ ꯃꯄꯥꯒ ꯀꯩꯅꯣꯒ ꯏꯄꯥꯒꯁꯦ ꯄꯤꯖꯊꯣꯛꯑꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯏꯄꯥꯗꯤ ꯂꯣꯏꯕꯨ ꯂꯣꯏꯁꯤꯟꯈꯔꯦ ꯑꯩꯈꯣꯏ ꯄꯥꯁꯨ ꯍꯜꯂꯛꯑ ꯆꯥꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ
hawai thongba paamꯕꯅꯤꯅꯀꯣ ꯃꯥꯏ ꯍꯋꯥꯏ ꯊꯣꯡꯕ ꯃꯅꯥꯛꯇ ꯄꯨꯟꯁꯤꯟꯗꯕ ꯌꯦꯡꯉꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯈꯔ ꯆꯥꯔꯦ ꯑꯗꯨꯒ ꯏꯄꯥꯁꯨ ꯈꯔ ꯑꯗꯨꯒ ꯑꯩ ꯀ꯭ꯋꯥ ꯈꯥꯏꯕꯤꯔꯤꯅꯤ ꯏꯄꯥꯁꯦ ꯀ꯭ꯋꯥ ꯌꯥꯝ ꯄꯥꯝꯕꯅꯦ ꯑꯗꯣ ꯉꯔꯥꯡꯗꯩ ꯀ꯭ꯋꯥ ꯄꯤꯖꯗꯦ ꯉꯁꯤꯗꯤ ꯄꯨꯔꯛꯑꯗꯣꯏꯗꯤ ꯄꯥꯟꯅꯔꯤꯒ ꯀ꯭ꯋꯥꯒ ꯆꯠꯈꯤꯗꯧꯔꯦ ꯏꯄꯥꯁꯦ ꯏꯆꯟꯅꯨꯄꯤ ꯌꯥꯎꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯄꯥꯟ ꯊꯤꯜꯂꯨꯗꯣꯏꯅꯤ ꯏꯌꯥꯔꯄꯣꯔꯠ ꯐꯥꯎ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 2:30 3 ꯇꯥꯗꯣꯔꯦ 3ꯗꯤ ꯇꯥꯗ꯭ꯔꯤꯑꯕ ꯁꯣꯅꯨꯁꯨ ꯂꯥꯛꯑꯦ ꯃꯥꯁꯨ ꯑꯗꯨꯒ ꯏꯄꯥ ꯊꯤꯟꯗꯣꯛ ꯂꯣꯏꯔꯒ ꯑꯩꯒ ꯁꯣꯅꯨꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯃꯤꯟꯅꯔꯅꯤ ꯇꯧꯖꯣꯡ ꯑꯃꯁꯤꯅ ꯄꯔꯨꯁꯤꯅ lầu nó tới bên làm đâu ấy mà Đó đó. mà gặp cái đấy mà không lấy ꯏꯄꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯨꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯃꯤꯟꯅꯩꯅꯤ ꯍꯋꯥꯏ ꯃꯨꯟꯅꯔꯤ ꯃꯌꯥꯝꯕꯒ ꯑꯩꯈꯣꯏ ꯁꯣꯅꯨꯁꯨ ꯉꯥꯒ ꯆꯥꯅꯤꯡꯗꯦ ꯍꯋꯥꯏ ꯃꯨꯟꯅꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯝꯃꯒ ꯆꯥꯔꯒꯦ ꯍꯋꯥꯏꯗ ꯇꯣꯠꯁꯜꯂꯤꯁꯦ ꯑꯩꯈꯣꯏ ꯁꯣꯅꯨꯁꯨ ꯑꯩꯒꯤꯁꯤꯅ ꯉꯥ ꯈꯟꯗꯣꯛꯄꯒ ꯄꯨꯈꯝꯅꯤꯅ